Image Paodam miyeng tabiriba singbu ahan waktada Binita na taram na usabagloy na kurumzari. Hauzik Paodam asigi maroyo pau thamzari. Media person singda ex gracia oina lupa lak mga dagi tara phawba piragani haina Chief Minister N Biren na thajaba pikre. Rajya sida nungtil pung ani dagi ayuki pung mga phawba lockdown lekigani. Loinana India da COVID-19 case masing lak ama lising maudra sangwa kuntra mga yaukre. Mapungoy Paulo Birasi. COVID-19 ga mari leynabada mathau tawbada soapan kudongthiba nangba media personnel singda ex gracia oina lupa lak mga dagi tara phawba piragani haina Chief Minister N Biren ngasi lauthokre. Wafam asing asi Editors Guild Manipur amasung All Manipur Working Journalists Union amzugi mihus singa Chief Minister ga unaduna media house singna COVID-19 pandemic manungda thengnariba khudong chadaba singi matangda khanabada Chief Minister na phongdokhibani. Ngasi unakiba duda saruk yakiba media team gi maikaidagi COVID-19 pandemic manungda media house ki employees singna pau lobada mayoknariba khudong thiba sing amasung media house singda media housing salainabagi pirakliba pressure gi matangda thamladuna atopa state singda journalist singi damakta lauthokiba package singi matangda su Chief Minister gi pukning chingsingki. COVID-19 pandemic thanganaba media asi yamna active oiba tangai phadaba lei haibadagi pause sing Manipurda lamai masing hantarabasu leptana phongli haibagi wafamsu team aduna Chief Minister da thamki. Wafam sing adu taraba tungda Chief Minister N Birena COVID-19 laichat manungda media person sing asoapan khudong thiba nanglabadi ex gracia piragani haibagi thajaba piki. Loyana atopa frontline da thabak tawriba sing Police amadi media yauna te topa frontline da thabak tawriba singisu cabinet meeting da puthoklaba matungda piragani haiki. Chief Minister na tongan-tongamba government department singi advertisement bill singsu sengdokhinaba meeting adu da saruk yakiba Chief Secretary Suresh Babu da khanganki. Editors Guild Manipur amasung All Manipur Working Journalists Union gi maikaidagi COVID-19 thengnabada media na lawriba thaudang asibu khangbibagi damaksu Chief Minister bu thagatpa phongdokhi. Health center na laukhui bu duga ma adudaida yauhok doba se suppose police personnel sing media gi ade government employees sing ade civil society ki kari ge koina seasonary ba ai khoi de matin pangi ba covid ka mari leina ba sing sigi mana su koi state government na su koi kari ga makhra tawum thokra na khoi preliminary koi discussion da cabinet honorable cabinet ministers ne koi thongdo na ba leire aduna ai khoi at least media persons in yauna koi gi compensation ki type excess yam adom da di haiga mam di high road ge koi compensation ki scheme ki type tar pala manga tara cover tong na bugi apai athuba matam da cabinet tak tawra kan dai koi mayam front line the library warrior sing not only the health warrior atai lemho lo warrior mayam sing encourage to bugi oina madu ma fe athu ma tum cabinet decision long na honor ni ni mayam ngarang numidang dagi ngasi numidawarang pung taruk phawbada Manipurda miyoi tara amagasu COVID-19 positive oiduna apunba positive oibagi confirm case marpu humdoi sukre masigi manungda miyoi humdrani thoina active case ni eduga tara mathoya mana narubadagi layengduna phabangam khre hauzik phawbada COVID-19 positive oiriba singasi mapanda panduna lairambadagi handak train amadi bus aeroplane singbada halakiba ngaktani state health department ki thorakpa statement gi matungina pung kunmari gi manungda BRDL Jennings tagi miyoi taret positive oiba thengnaki nakalamaramda BRDL Rims na miyoi ahum positive oiki Jennings ta positive oikiba sing manungda Chennai dagi halakiba Senapati district tagi miyoi ani Uttar Pradesh tagi halakiba Bishnupur district tagi miyoi ani aduga ahumna Chandel district tagi ni
ꯔꯤꯝꯁꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯑꯍꯨꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯗꯦꯜꯂꯤ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯇꯤ.ꯑꯦꯁ. ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤꯗꯒꯤ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯂꯣꯛꯗꯥꯎꯟꯒꯤ ꯅꯤꯌꯣꯝꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯍꯥꯏ ꯖꯨꯟ 30 ꯐꯥꯎꯕ ꯆꯠꯊꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗꯒꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯐꯥꯎꯕ ꯂꯣꯛꯗꯥꯎꯟ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15 ꯐꯥꯎꯕ ꯂꯩꯈꯤꯒꯅꯤ꯫ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯊꯤꯡꯕ ꯑꯁꯤ ꯀꯣꯝꯊꯣꯛꯀꯅꯤ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯏꯃꯥ ꯀꯩꯊꯦꯜ 3 ꯍꯥꯡꯂꯣꯏ꯫ ꯄꯥꯎꯅꯥ ꯕꯖꯥꯔ, ꯊꯪꯒꯥꯜ ꯕꯖꯥꯔ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜꯁꯤꯡ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯌꯥꯕ ꯃꯇꯨꯡꯏꯟꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯆꯠꯇꯨꯅ ꯍꯥꯡꯕꯒꯤ ꯑꯌꯥꯕ ꯄꯤꯒꯅꯤ꯫ ꯏꯟꯇꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯔꯣꯏ꯫ ꯑꯥꯎꯠꯁꯥꯏꯗ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯒꯤ ꯄꯔꯃꯤꯠ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯅꯒꯅꯤ꯫ ꯃꯈꯥ ꯇꯥꯅ MSME, ꯂꯧꯎ-ꯁꯤꯡꯎ ꯌꯥꯎꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯇꯧꯕꯁꯤꯡꯒꯤꯗꯤ ꯂꯣꯛꯗꯥꯎꯟ ꯀꯣꯝꯊꯣꯛꯀꯅꯤ ꯑꯃꯗꯤ ꯃꯍꯩ-ꯃꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯠꯇ ꯂꯣꯛꯗꯥꯎꯟ ꯀꯣꯝꯊꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ गाइडलाइन अखोई स्टेट गवर्नमेंट सिंह हाइरबा गाइडलाइन सी येंगा स्टेट गवर्नमेंट चानब मौंगदा अखोई गाइडलाइन सी इम्प्लीमेंट तौ हैदा डायरेक्शन पिरकपदगी स्टेट गवर्नमेंट ना सो अखोई मणिपुर स्टेट की ओइबा अदुमा गाइडलाइन अमा लॉकडाउन से मसी गाइडलाइन अमा इशू तौजगने मसी किसी अई मयामदा थंजगे अहानबदा अखोई कर्फ्यू कंटेनमेंट जोन्स नोटिफाई तब डिप्यूटी कमिश्नर सिंह ना नोटिफाई तब एरिया से सीमा अकोई तारीख 19 जून की 19 भाव से सी कंप्लीट कर्फ्यू लेने हम लॉकडाउन एंड कर्फ्यू रिलैक्सेशन कई दो मथन मदम पंजरके सिगी नोटिफिकेशन स्टेट गवर्नमेंट थोपा सेंट्रल गवर्नमेंट की गाइडलाइन मथन थोपे मतुंगिना देयर शैल बी कर्फ्यू इन इम्फाल सिटी एंड अदर डिस्ट्रिक्ट हेडक्वार्टर्स फ्रॉम 2 PM to 5 AM on all days till 15/6/2020 हाइबरी जून की तारीख 13 भाव से डिस्ट्रिक्ट हेडक्वार्टर्स ने इम्फाल सिटी ने सी तारीख पुंग अनीदगिना पुंग मंगाबो नुंथिंगी पुंग अनीदगिना अयुक मथंगी अयुक की पुंग मंगाबो सी पुरा अखोई कनो लेने है। टेक्सटाइल्स, कमर्स एंड इंडस्ट्री मिनिस्टर थोंगाम बिश्वजित नंगसी स्टेट असिगी फिसाबीसिंग दे यंथोखिनबा यान पासबुक डिस्ट्रिक्ट प्रोजेक्ट मैनेजर की खुथांगदा रिलीज तौखरे। रिलीज तौरबा थरमदुगी मतुंगदा बिश्वजितना हाइकिबदा अहानबा फेस की ओइना पासबुक 10,000 रिलीज तौखरे। स्कीम असी खुथांगदा फिसाबीसिंगना लंग सब्सिडाइज ममलदा फंगनी हाइरदुना स्टेट असिगी फिसाबीसिंगना कार्ड फंगनबगिदमक मिंग चंसिनबसु हाइकी। मिनिस्टर मखा तारदुना लॉकडाउन मनुंगदा फिसाबीसिंगबु मतेंग पांगदुना मखोगी पुंसी महिंग फगहन्नबगिदमकता गवर्नमेंट यान पासबुक असी इंट्रोड्यूस तौनबा वरेप लौखिबनी हाइरदुना लौ सिंगुबगी हेक मथंगदा स्टेट असिगी मियामगी हिंगनफम ओइरिबासी हैंडलूमनी हाइकी। फिसाबीसिंगबु फी लेतुना सानबा अपील तौरदुना गवर्नमेंट असिना स्टेट असिगी कासिन कोया यौना फिसाबीसिंगदा लंग फंगनबा होनरी हाइनसु मिनिस्टरना फोंदोखी। यूपी की मैन्युफैक्चरिंग यूनिट अमना लमदम असिगी ट्रेडिशनल हैंडलूम लैरुम फी पाक चाउना मसिंग यामना पुथोकपदगी मतंगदा मिनिस्टरना सेंट्रल मिनिस्ट्रीदा डायरेक्टरेट असिना ऑफिशियल लेटर अमा इख्रे महाक मसामकनसु यूनियन मिनिस्टरदा पाक सना पुथोकलिबादु लेफनबा ऑफिशियल लेटर अमा इरगनी हाइनसु फोंदोखी। इंडिया के प्राइम मिनिस्टर ने होखिबा अप्रैल की 13 अनीसुबा लॉकडाउन गा मरी लेना लेबाक मियामदा पीखिबा थरमदा मणिपुर की लैरुम फीबु लेंयान फी अमसुंग सिनखुम फी ओइना सिनाखरा मतुंगदा मियामना फी असिबु यामना पाक सना सिनारकपदगी उत्तर प्रदेश की बराबंकी सिटी दे लैबा टेक्सटाइल्स इंडस्ट्री अमदा पाक सना सादुना मियामदा यौनरे हाइबसी मणिपुरदा खुंदारिबा सिंगमी मैतैगी नाट कल्चर अमदी अखोइगी सक्तमदा सिंगनारकपा अमदी लाना उहलकपगी थवोंगनी। हिरम असिगी मतंगदा मणिपुर लेंगा की डायरेक्टरेट ऑफ हैंडलूम एंड टेक्सटाइल्स गवर्नमेंट ऑफ मणिपुर चप चाबा अकनबा थबक लखकदबनी लोयना इंडस्ट्री असा सारिबा फी असि खुदक्तगी थिंजिंगदबनी अमदी फी असिबु जियोग्राफिकल इंडिकेशन टैग तौनबा अथुबा मतमदा थबक पाइखकदबनी हाइना इथनो हेरिटेज काउंसिल हेरिकोना लेंगा की मरिलेनबसिंगदा फोंदोरकली। ngalingay matamdagi manipuri singa tongan tongama phi sing tongan tongama thoram singda yaudaba yadaba ama oina sinaduna lakli hairiba phi sing adui maraktagi leirum phi haina khangnariba phi asi manipuri culture amasung tradition da asoba mafa ama kali haina
All Manipur Art and Culture Students Union Amaksu Head Office Jawaharlal Nehru Manipur Dance Academy Campus na thadorakpa cherol amana phongdorakli. Sero asna makha taribadi Manipur gi puwari amasung thajanaba wari kayada khunai asiga sagonaduna laklaba maitai tangkhul gi asepa mari uliba leirum phibu Modi Gamsha haina mingthonjinna UP gi Barabanki da paksana sarakpa amasung sinarakpa si Amaksu gi maikai dagi akan mongda condemn tawi. Aikhoi gi phi ama bu sinarakpada nungaiba phawi tawbatabu originality manghanaba honarakpa dudi Amaksu na yaba ngamloi hairi. Malem Sinbatunga Sandoliba Laisa COVID-19 asida ngathoknaba lebak Sinbatungna hangdokliba quarantine center sing asi Manipur su mafam kayada center sing hangdokpada lamdam asigi miyamda mi paiba pokna badona tawba ma uba phangli miyamna nungsha thiba tawbiganu quarantine center hangdoliba si leina laisa si sandorakpa thingnabagani haina hanagi minister hojikna BJP Manipur Pradesh ki spokesperson amadi YUC gi Managing Committee Chairman Oiriba Professor Dr. Nimaisan Luwangna appeal taurakli. Ngasi Thawal Wangkem Hudom Lekai da leiba Yaripo Universal College YUC lingkhatkibagi sahi kuntra mapung pharakpagi mapok kumonga marilena college aduda hangliba quarantine center da leiriba inmates singda saklen ama pijabagi tharamda saruk yaraduna Dr. Nimaisan Luwangna phongdorakibada lamdam asigi miyamna quarantine center thambada mi paiba nungsha thiba tawbiganu masina Laina Laisa asi sandorakpada thinghaugadoribani. Lebak asigi Delhi, Chennai, Mumbai gumba soba city singda leiruraba iramdam asigi miyoi sina karigumba positive oiba singa contact tawnaba yarumlabadi quarantine center da thamba sina Laisa asi sandorakpadagi ngakthokpa ngamgadoribani. Aduga quarantine tawba haibadi incubation period ki matam mahik aduna sangkhibadagina numit 13 gi manungda laina layongi phibam matau uthorakpa matam adubani ngasi pause kharada lup kharana quarantine center da numit suraba sing test tawdana yumda halanaba lepna khibada yaningde haina phondorakhiba du scientific oiba maikai da yengdana thambirakpa mali quarantine tawringai incubation period manungda laina layong uthoraktrabadi test tawdrabasu yumda home quarantine tawbada karichu akaiba leite haiba wafamsu Dr. Luwangna phondorakhi Ngasigi Thoramatuda, College Adugi Managing Committee Vice Chairman Dr. M. Rajendra Singh, Secretary Laisram Joy Kumar Atay Member Singh, College Adugi Principal Dr. K.S. Budachandra Masung, Teaching Amadi Non-Teaching Staff Singh Su Saruk Yaki. Koi college da ngasi sumaina koi foundation de da koi sumba koi ichai sujing koi marom pangsing quarantine da leitna awa ba khangi bu kaitang college da mogi da mukta chak chara ama singa pijaba se Angjabada koi Yaripo Universal College Nuwai Popsai Mayam quarantine lebi kuno muksu tuna yumda hanbo ibiu laina paktana dumban janba ibiu when halakanda laikai de phajana welcome to you so kaya tek lairoi adum haijage koi college gi chu Yaripo Universal College he lamdam somda college amatta leitadna yamna wana koi ligachabani yam wana salai jabani college ju mayamgi lamdam masigi naharol horiba yumbirel wigdaba mayamgi moigi career semra acho mating pangba oiba ngamjagi Paugi marak thana break ama laujari COVID-19 tam chireba laisat asidagi ngakthoknaba aikhoi khudingmakna leingakna amadi akhang haisingna thamliba niti sing ngakna chasi leingakna laukthokliba lockdown gi wahan thokla hensi Mark sizinaba khutsa sanitizer natraga sapona sengna hamdokpa amadi social distancing kawiganu loinana front line da thabak tawriba singbu ikai khumnabiyu stay home stay safe break ki makha tarakpada Serau Development Information Samas Maira Paibigi members singna COVID-19 ga mari lena guest house Sugnu Community Quarantine Center amadi JNB Umathal Community Quarantine Center ani da seng amadi manama singi mateng pangkhre Ipsa gi serol da hai miyangi watadana miyangi sentiment khangdana delimitation taroklabadi lebak irang hogani lebak kangkhong saigani hairi Serosna makata aduna Ministry of Law Justice Legislative Department thokiba order da Manipur yauna state mari gi delimitation tawnabagi ayaba pikre masida India amadi Manipur lenga ta thamjaningbadi lisingani ama amadi lisingani taramathoi gi census report ta delimitation toba yaroi census asida aranba kaya yaukre habasi miyamna khanglabani Aranba sing hana sumthoktana delimitation toba yaroi delimitation tausi hairabadi lising ani kunmathoi gi mikok thiba census loiraga tausi sing amasung tamda lairiba isilina punamakna mabuk nadana ba Aadhaar da link tawduna
mikok thibagi thabak tausi hairi. Federation of Haumi ki serolda iramda masala irba mitop singbo mayumda halankibada Manipur sarkarna mateng pangbiyu COVID-19 positive oibagi sang nongma nongmagi hengalaliba asigi matangda Manipur lengakna mayumda hanba ngamaudraba mitop sing mayumda halankibada mieng sangbiyu. Sahi lising pan December 13 ILP chaknaba hokraba tungda lamdamasa sanglakraba sing coronavirus ki laicana maram oiraga satpa ngamaudraba ILP ki pass ki matamsu loikraba mitop kaya iramdamasa lehori. Makhoi kharagi manungda coronavirus handokpagi wafamsu laikre haumina thamjaningbadi mitop sing barada lairaganu mapan thoan biraganu lamdamase club organization maira paibi singna lekai lekai khudingda mitop sing sanghan biraganu sufam nompham laitraba mitop singbu Manipur lengakna athubada hankinaba sinbiyu haiki. Manipuri literature ki lamda thoido hendona lairik kaya irambada natana Manipuri lol amadi literature ki damakta soba thodang lobiramba Chiru Puruki Saknairaba iba angam jatung chiruna haukiba mekuma pandai khang khangudana mahaki pongnapam Bisnupur Ward number 7 da laibana laikidabada ngasi ayu pung 12 taba matamda Union of Associations of Manipur Writers na sinduna awaba phongdopagi mifa ama Sagolban Tera Lukram lerakta laiba apunba iramda Manipur gi sanglenda pangthokre Union gi President Professor Jodasandra Sanasamna mifam mapu oiduna pangthokiba awaba phongdopagi mifa maduda Aiba angam jatung chiruna hinglinge matamda chiru londa natana Manipuri lol amadi literature ki lamda lauramba thodang singbu thagal aduna Professor Jodasandra na wafam kaya phongdoki ngasigi awa phongdokpagi mifam aduda saruk yakiba singna face mask amadi sanitizer sinaki social distancing na pangthokiba awa phongdokpagi mifam aduna laikhidrabagi imungi awabada lamda masigi aiba aibi singi tengbangaloyana saruk yaminaba hainasu warepnaki Haukiba pung kunmarigi manung dalebagasta COVID-19 laisaki case masing lising nipan sahum maudani thoi oiduna khwaidagi masing yamna soanba oikre apunba case masing lak ama lising maudra sangwa kuntra manga sikhibana lising manga sahum maudra mari yaukre phakibagi masingna lising maudra mathoi sanipan tarama pani nariba sing manung da mirebang masa singsu yauribani lebag asida khwaidagi masing yamna solaba Maharashtra da June 3 dagi horaga hiram kharada lockdown komthoknaba thaurang tore hairi Maharashtra da coronavirus case ki masing lising humputere chatuk yangkhai manga yaukre Maharashtra dagi lakpana tabasingdadi Karnataka na state da sanglakpada thingba thamdre COVID-19 ki active case amata sulaitaba Mizoram na lockdown gi matam June 13 phawba sangdokre railways na ngasidagi train chani chalhanba hokre special AC train Sharmik 13 su service tawduna migrant workers sing mayum lamdam singna purakli ngasi train service hoba numita miyoi lak amaga lising nipu mangana ticket kakhi hairi mahai marong makhal tara marigi mamalda sogaladuna farmers singna makhogi pothok yonbagi mamal chada yamdrabada yankhai dagi marfu humdoi phawba phanganaba cabinet committee on security amasung cabinet committee on economic affairs ki meeting na warep lokre hairi micro small and medium enterprises MSMEs amasung street vendors singidamakta su meeting aduna warep lokhi haukiba sayol da lokhiba GDP data na sahi 13 manungda growth rate khwaidagi nemki April da miyoi crore 12 rongi thabak mangki sel thongi pibam phagana ba April kundagi lockdown hiram khara da komthokhi domestic flight amasung train servicing su haukiba thadagi amu hawanki khwaidagi nobada lockdown komthokpada mall restaurant sing hostel sing amasung lai khurumpham sing yauri coronavirus na khwaidagi solaba lebak taragi manungda India nipan subada lairi COVID-19 laisatpu India na thengnariba mawngna malembu ngahankibagum economy gi matangdasu malemna kadaba khomthang ama lakhokani haina Prime Minister Narendra Modi na haiki hauja roibada maroy pam kana thamjari media personnel singda ex gracia oina lupa lak manga dagi tara phabo piragani haina Chief Minister N Biren na thajaba pikre Rajya sida nungthil pung ani dagi ayuki pung manga phawba lockdown lekhigani loinana India da COVID-19 case masing lak ama lising maudra sangwa kuntra manga yaukre ngasigidi paudam pijaba matang ngaseloisinjare miyang tabiriba singbu khurumjari